Hello ma'am, khurumjari ma'am, ngasidi yendem gi paknam namba ucharake, yendem gi paknam se yam haubani. Ado ai hek pakot palo in luara samtoe makuk to aduga ising sungap haptabida yam hauna namjarake. Ado aina any paknam namba da ma'am ising sungap haptana dum masagi vegetables da yawjaba mahisina ne adum semjabani sisu ising sungap haptana dum ucharake. Ado yendem se ani katane ani lawjari se ado yendem paknam namba da ni ko fresh yendem hekta ngai sina hena hauba hele khuijan baduna kaya haute haitare aduka ai huzik soirake aduga sigi recipe se imana ingoda ibema yendem paknam saw yam haubane and hai ada aina haubrane haba hawe hai amukak chagre yam hawe aduna mayam da sai share tawjarabani ado ai se yendem ani khatane aduga yam thuna yendem se paknam se yendem gi paknam se yam thuna minute 30 muki manungda loiba yaba mawngda ai ucharake hana di loina semdok sadok padi hana loina lohen taba natradi minute 30 manungda paknam namba haise pa oiroeba ko aduna hana lo semdok sadok pa loiba matungda sa tawraka dum yang kui dabida yende paknam namba yabane ado kharaga sawbasina kharaga ina ko soibe nungaina baina khara yatle aduga mayam yendem se calcium yam wang bane aduga ma se fiber gi saruk su yaw ni na ko constipation ga to bolai tai na ko aduga sem kana ba pone yendem se yam phaba vegetable ne aduga ai ma se soi be lore to mayam ai ising so haptana panam se namjarake aduga ai til hoga ne nik na ko pi khara hape maroi na pak pi leje da bagi hapcha dress se hape kai kai hap toino kamai to doino hai do mayam video se leba bhaw fajana skip tawduna yengbiyo aduga si hapaba matungda ai khudakta paknam se namoeba ko ngakta ma se recipe doine haidi thamdoine ba thamisina kai ginoida mangondagi isingi saruk se lokthok doine ba ahamba dane ko kuigi kaino se thumse hapaga high fat sumaina mix tawbiro ai totpana taba aduga ma se makhum khumjalaga ne ko minute 5 muk thambiro hena thamagadi hena ising phajana khoi horen noibada wadabane ado ai kitang thuna tawrage tawbane aduna ai minute 5 muk thamage sumaina phajana thumdudang ko kain thakri aduga ai se khumjalaga minute 5 phajana thamani adugi matungda pochai se kari kari hapak toino do ai hajarake mayam khumjalle aduga yeminarasi mayam ai minute 5 chap chan phare bako adugi ai lokthoi aduga to ising manungda ising taba hore haidi yendem se yaw ising tilhauda nakopi yawda aduga ma se khoigi kharasu pathareba hena thamagade mo hekasu yen thorakani matang sidagi ai paknam tot pa horani aduga ising so haptabida ai paknam to ising yawisi mayam ai kai kai haptoi no do apcharage sinane padigom powder khara hape sina jira maru khara hape paknam da su jira kitang hapa dum hawbane powder na tabida adu powder in hamni ga su hape ai ko idi jira maru ite kitang sisne aduga machu khara hape aduga ne mayam de hapna dabra khangde idi hing khara hape sene manam nungsi aduga hing se chaba tumhan bane ba idi digestion da phan bane adugi hing se kitang dum hapiyo aduga asa thau samas ama hape sine horen tho lauraga akogi oinam na hauna ba paknam do adu loiba matungda ai morok powder khara hape aduga mayam ngari ga moro tikpa khara hape se edi ngale lawdre mi thangnabada nungai roina adugi makok sisu lokthok makok yawraga dum nganjan baina kogi mahi loin tagi dana baina aduga phajana noiba horani ado ai dine noidringa dane kogi khutna budi noyaba ado khutna noiba gi mahutta hena toina ba khuna sunoi rak toine ado kogi chuna bado nungsuk to aduiduna hana akogi morok siga ngari siga sana phajana takhairaga tawne ado sima tangsina ai di leite ba
ꯃꯌꯥꯝ ꯂꯩꯔꯗꯤꯅꯦ ꯈꯖꯤꯡ ꯑꯀꯪꯕꯗꯣ ꯈꯔ ꯍꯥꯞꯄꯣ ꯄꯥꯛꯅꯝꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯦꯟꯗꯦꯝꯒ ꯈꯖꯤꯡ ꯑꯀꯪꯕꯒ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯗꯤ ꯑꯩ ꯍꯥꯞꯄꯗꯣ ꯎꯠꯀꯗꯧꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯔ ꯇꯣꯛ ꯇꯣꯛꯁꯨ ꯁꯨꯕꯤꯔꯦ ꯌꯦꯟꯗꯦꯝꯁꯨ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯖꯧ ꯖꯧ ꯂꯥꯎꯏꯗꯅ ꯑꯗꯣ ꯃꯍꯤꯗꯣ ꯍꯦꯟꯅ ꯊꯣꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯁꯨꯅꯕꯁꯦ ꯁꯤ ꯅꯨꯡꯁꯨꯛꯁꯤꯅ ꯍꯦꯛ ꯁꯨꯕꯤꯔꯦ ꯈꯔ ꯍꯦꯟꯅ ꯃꯍꯤ ꯊꯣꯛꯅꯕ ꯍꯥꯏꯅ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯨꯠꯁꯤꯅ ꯐꯖꯅ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯏꯁꯥꯒꯤ ꯈꯨꯠꯁꯤꯅ ꯐꯖꯅ ꯃꯥꯒꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯊꯣꯛꯄꯐꯥꯎ ꯅꯣꯏꯕꯤꯔꯅꯤ ꯏꯔꯣꯝꯕꯗꯣ ꯏꯁꯤꯡ ꯌꯥꯝ ꯇꯥꯔꯛꯇ꯭ꯔꯗꯣ ꯃꯁꯤꯗꯒꯤ ꯇꯥꯔꯛꯏꯕ ꯏꯁꯤꯡꯁꯤꯅꯅꯦ ꯍꯣꯔꯦꯟ ꯑꯩꯅ ꯕꯦꯁꯣꯟ ꯍꯥꯞꯇꯣꯔꯤꯗꯨꯒ ꯑꯗꯨꯝ ꯆꯥꯡ ꯃꯥꯟꯅꯅ ꯑꯗꯒꯤ ꯑꯩꯅ ꯍꯥꯞꯆꯈꯤꯕ ꯊꯨꯝ ꯉꯥꯔꯤꯗꯣ ꯆꯥꯡ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯌꯥꯅꯕ ꯑꯩ ꯑꯗꯨꯝ ꯀꯔꯤꯝꯇ ꯏꯁꯤꯡ ꯍꯥꯞꯇꯅ ꯑꯗꯨꯝ ꯇꯧꯔꯗꯧꯅꯦ ꯁꯤꯗ ꯅꯣꯏꯕꯁꯤꯅꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯍꯟꯕꯅꯦ ꯑꯩꯈꯣꯏ ꯄꯥꯛꯅꯝꯁꯦ ꯄꯥꯛꯅꯝꯗ ꯏꯁꯤꯡ ꯍꯥꯞꯄꯁꯤꯁꯨ ꯍꯥꯎꯇꯕꯅꯦ ꯑꯀꯪꯕ ꯉꯥꯛꯇ ꯇꯧꯔꯕꯨꯗꯤ ꯍꯥꯞꯇ ꯌꯥꯗꯦꯀꯣ ꯁꯤꯗꯤ ꯌꯦꯟꯗꯦꯝꯅꯤꯅ ꯃꯁꯥ ꯏꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯔꯛꯑꯦꯕ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯐꯖꯅ ꯃꯍꯤ ꯇꯥꯔꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯕꯦꯁꯣꯟꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯩꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯑꯗꯣ ꯕꯦꯁꯣꯟꯁꯤꯁꯨ ꯍꯥꯞꯄ ꯃꯇꯝꯗ ꯖꯔ 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 ꯍꯥꯞꯆꯤꯟꯕꯤꯔꯨꯅꯨ ꯍꯦꯟꯅ ꯆꯣꯠꯈꯤꯕꯁꯨ ꯌꯥꯏ ꯍꯦꯟꯅ ꯀꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯌꯥꯗꯣꯔꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯐꯖꯅ ꯅꯣꯏꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯋꯥꯠꯂꯒꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯋꯥꯠꯇ꯭ꯔꯒꯅ ꯌꯥꯔꯦ ꯑꯗꯨ ꯈꯔ ꯄꯥꯛꯅꯝꯁꯤꯁꯨ ꯀꯟꯅ ꯆꯥꯕꯕꯨꯗꯤ ꯈꯔ ꯊꯣꯠꯇꯛꯅ ꯆꯥꯕꯅ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯈꯤꯇꯪ ꯊꯣꯠꯂꯞꯅ ꯇꯣꯠꯀꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯇꯣꯠꯂꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯩꯅ ꯁꯨꯝ ꯇꯣꯠꯄꯗ ꯈꯪꯖꯕꯗ ꯕꯦꯁꯣꯟ ꯈꯔ ꯋꯥꯠꯂꯤꯕꯗꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯑꯣꯏꯅ ꯇꯧꯗ꯭ꯔꯥ ꯈꯔ ꯄꯦꯠꯂꯦꯕ ꯑꯗꯣ ꯈꯤꯇꯪ ꯄꯦꯠꯇꯛ ꯆꯠꯅꯤꯡꯉꯗꯤ ꯑꯗꯨꯝ ꯌꯥꯄꯣꯠꯅꯦ ꯑꯗꯣ ꯏꯁꯤꯡꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯀꯔꯤꯝ ꯍꯥꯞꯇꯕꯅꯤ ꯗꯥꯏꯔꯦꯛꯅꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯁꯝꯖꯤꯟ ꯈꯣꯠꯆꯟꯕ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯥꯛꯅꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕ ꯃꯥꯜꯂꯦ ꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯔ ꯃꯥꯜꯂꯦ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯅꯝꯕꯗꯣ ꯐꯅꯌꯥꯝ ꯌꯦꯡꯕꯤꯕꯅꯦ ꯑꯗꯨꯁꯨ ꯑꯩ ꯏꯁꯤꯡ ꯑꯝꯇ ꯍꯥꯞꯇꯕꯅꯦ ꯑꯗꯨꯅ ꯏꯁꯇꯥꯏꯜ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯁꯇꯥꯏꯜ ꯑꯃꯗ ꯁꯨꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯥꯛꯅꯝ ꯏꯁꯇꯥꯏꯜꯗꯨꯅ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯨꯠꯇ ꯐꯖꯅ ꯈꯦꯠꯆꯜꯂꯤꯁꯦ ꯃꯌꯥꯝ ꯍꯪꯒꯣꯏꯕꯤꯅꯨꯀꯣ ꯑꯩ ꯐꯖꯅ ꯈꯨꯠꯁꯦ ꯍꯥꯝꯃꯒ ꯇꯧꯕꯅꯦ ꯈꯦꯠꯆꯤꯟꯗꯕ ꯌꯥꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯅꯞꯄꯅꯤꯅ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯔꯦ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯅꯍꯥꯟ ꯍꯤꯡꯒꯣꯜ ꯑꯩꯈꯣꯏ ꯈꯤꯆ꯭ꯔꯤ ꯇꯧꯕꯗ ꯎꯠꯆꯕꯗꯣ ꯑꯩꯒꯤ ꯌꯥꯏꯉꯪꯂꯥ ꯃꯌꯥꯝ ꯍꯧꯋꯤꯗꯅ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯆꯔꯨꯔꯦ ꯁꯥꯕꯅꯤꯅ ꯍꯦꯛꯄꯒꯁꯦ ꯎꯠꯅꯤꯡꯉꯦꯕ ꯑꯗꯣ ꯉꯝꯗꯦ ꯑꯗꯨꯅ ꯍꯦꯛꯑꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯍꯥꯏꯗꯤ ꯐꯖꯅ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯃꯨꯛꯀ ꯆꯥꯝꯊꯣꯛꯑꯕꯅꯦ ꯍꯥꯏꯗꯤ ꯃꯍꯤꯛ ꯃꯇꯥꯏ ꯌꯥꯎꯔꯝꯗꯅꯕ ꯑꯗꯨꯒ ꯑꯩ ꯈꯨꯠꯁꯦ ꯐꯖꯅ ꯍꯥꯝꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯈꯨꯠ ꯍꯥꯝꯃꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩ ꯄꯨꯔꯥ ꯌꯥꯏꯗꯣꯏꯔꯥ ꯀꯩ ꯏꯁꯇꯥꯏꯜꯗ ꯇꯧꯗꯣꯏꯅꯣꯗꯣ ꯌꯥꯝ ꯀꯨꯏꯗꯕꯅꯤ ꯃꯤꯅꯤꯠ 30ꯃꯨꯛꯇꯪ ꯆꯪꯕꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯛꯅꯝ ꯏꯁꯇꯥꯏꯜꯁꯦ ꯀꯨꯏꯔꯕꯗ 20 ꯃꯤꯅꯤꯠꯁ ꯑꯇꯣꯞꯄ ꯏꯁꯇꯥꯏꯜꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯌꯥꯏꯕ ꯈꯣꯠꯄ ꯗꯔꯀꯥꯔ ꯇꯥꯏꯗꯅ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯊꯨꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯂꯦꯌꯔ ꯑꯩꯅ ꯈꯨꯝꯖꯤꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯒꯤ ꯈꯨꯝꯖꯤꯟꯕꯤꯔꯦ ꯑꯗꯣ ꯈꯔ ꯌꯥꯝꯍꯜꯂꯦ ꯀꯩꯒꯤꯅꯣꯗ ꯂꯥ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯑꯗꯒꯤ ꯌꯥꯝ ꯄꯦꯅꯁꯨ ꯍꯧꯕꯒꯤ ꯌꯥꯏꯉꯪꯂꯥꯁꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯈꯔ ꯀꯤꯁꯜꯂꯦ ꯊꯣꯛꯂꯛꯇꯅꯕ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦ ꯏꯁꯇꯤꯃꯔ ꯂꯩꯔꯗꯤ ꯍꯥꯞꯄ ꯌꯥꯏ ꯏꯁꯇꯤꯃꯔꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯆꯥꯛꯀꯤ ꯏꯁꯇꯤꯃꯔꯗꯣ ꯑꯣꯏꯕ ꯑꯗꯨꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅꯅꯦ 3ꯂꯛ ꯀꯥꯝꯊꯣꯛꯑꯦ ꯍꯨꯏꯁꯦꯜꯗꯣ ꯑꯗꯨꯒ ꯂꯧꯊꯣꯛꯑꯦ ꯃꯌꯥꯝꯗꯣ ꯑꯗꯣ ꯁꯤ ꯃꯨꯜꯂꯁꯨ ꯈꯤꯇꯪ ꯃꯥꯒꯤ ꯃꯍꯤꯗꯣ ꯆꯪꯈꯤꯅꯕ ꯇꯋꯥꯁꯤꯗ ꯑꯃꯨꯛ ꯁꯥꯏꯠ ꯑꯃ ꯃꯤꯅꯤꯠ 5 ꯁꯥꯏꯠ ꯑꯃ ꯃꯤꯅꯤꯠ 5 ꯌꯥꯏꯕꯤꯔꯦ ꯑꯗꯣ ꯅꯨꯡ ꯑꯃ ꯂꯩꯕꯅꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯕꯅꯣ ꯈꯪꯗꯗꯅ ꯀꯨꯏꯔꯦꯕ ꯄꯥꯛꯅꯝ ꯆꯥꯗꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯅ ꯑꯗꯨꯝ ꯌꯥꯏꯔꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯃꯤ ꯆꯥꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯗꯤ ꯆꯥꯎꯕ ꯃꯌꯥꯝ ꯌꯦꯟꯗꯦꯝ ꯄꯥꯛꯅꯝ ꯌꯥꯝ ꯍꯥꯎꯕꯅꯦ ꯈꯤꯇꯪ ꯁꯥꯕ ꯈꯨꯠꯁꯦ ꯗꯥꯏꯔꯦꯛ ꯈꯤꯇꯪ ꯏꯪꯉꯒ ꯄꯨꯊꯣꯛꯄꯗꯧꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦ ꯆꯥꯕꯒꯤ ꯃꯇꯝ ꯃꯅꯤꯟꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯅ ꯃꯅꯤꯟ ꯆꯠꯂꯤꯕꯅꯤ ꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯌꯥꯝ ꯁꯥꯏꯁꯦꯗꯣ ꯉꯝꯗꯔꯦ ꯑꯩꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗꯁꯨ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯌꯥꯝ ꯀꯥꯅ ꯌꯥꯏꯕꯕꯨꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯀꯥꯕꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯑꯩ ꯃꯍꯤ ꯈꯤꯇꯪ ꯁꯥꯏꯠꯇꯣ ꯃꯤꯅꯤꯠ 5 ꯌꯥꯏꯕꯤꯔꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ
kitang hena kana chaningati maya adum chabiyo aduga machusine yam phajaisine aina yumdai porok machune adum machu yam phaba haitare ayan bi natabdo adugine machusi kitang hapda kyam phajaine yone loire ma'am ai makham sa piece mari thona ka age aduga hawdo manbra mandabra haibiro to lai singo to yam oinamna hawne aduga amko saijege ai yendem paknam sem hawbane aduga akoigi khajing hapning adi ma'am hapo yam hawbane ngasigiti sumaina sima tawre hawai ma thonge chapura ma phutle aduna thali ga di ularo hawai thongbodo so yeningaroi mina to ma'am hawdo manbra mandabra haibiro Lisilagi ma'am ngasigiti thank you kurimjani ma'am amuhana